ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤꯒꯤ ꯃꯄꯥꯟꯁꯦ ꯃꯔꯨ ꯀꯃꯥꯏ ꯄꯥꯜꯂꯤ ꯈꯪꯗꯦꯒ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏ ꯄꯥꯜꯂꯤ ꯈꯪꯗꯒꯦ ꯑꯗꯨ ꯁꯤ ꯃꯨꯁꯨꯛ ꯃꯨꯔꯁꯤꯗ ꯃꯔꯨ ꯀꯦꯟꯗꯧ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯔꯨꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤꯀꯣ ꯎꯔꯤꯁꯦ ꯑꯗ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯗꯅ ꯍꯥꯏꯗꯤ ꯅꯥꯀꯨꯞꯄꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯂꯤꯍꯜꯂꯛꯄ ꯅꯠꯇꯕꯅꯤꯅ ꯃꯔꯨꯒ ꯂꯣꯛꯄꯁꯦ ꯂꯣꯛꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯗꯩꯗ ꯃꯨꯔꯤꯁꯦ ꯃꯔꯨ ꯀꯥꯞꯊꯣꯛꯀꯗꯧꯒꯤ ꯇꯧꯔꯤꯅꯦ ꯃꯆꯥ ꯑꯃꯗꯤ ꯀꯥꯞꯊꯣꯛꯈ꯭ꯔꯣꯒ ꯑꯃ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯆꯜꯂꯗꯧꯅꯤ ꯑꯗꯨ ꯁꯤꯗꯩꯗ ꯂꯤꯕ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯁꯤ ꯊꯨꯅ ꯂꯤꯈ꯭ꯔꯗꯤ ꯅꯥꯀꯨꯞꯄꯤꯁꯦ ꯑꯃꯨꯛ ꯈꯔ ꯆꯥꯕ ꯌꯥꯔꯅꯤ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯑꯩ ꯎꯃꯣꯔꯣꯛ ꯃꯄꯥꯟ ꯁꯥꯔꯛꯄꯁꯤꯅ ꯑꯃꯨꯛ ꯁꯦꯀꯦꯟ ꯇ꯭रिꯞꯀꯤ ꯄꯥꯟ ꯉꯝꯒꯗꯣꯔꯤꯕ ꯉꯝꯃꯣꯏꯗꯣꯔꯤꯕ ꯈꯪꯗꯦ ꯁꯤꯁꯤꯅ ꯀꯩꯅꯣꯗꯤ ꯃꯄꯥꯟꯒꯗꯤ ꯃꯌꯥꯝ ꯑꯃ ꯂꯤꯊꯣꯔꯛꯏ ꯑꯄꯣꯝꯕꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯥꯟ ꯁꯥ ꯀꯦꯟꯁꯨ ꯀꯦꯜꯂꯦꯕꯀꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯀꯦꯜꯂꯦ ꯑꯗꯣ ꯈꯔꯁꯨ ꯀꯦꯟꯖꯔꯒꯁꯨ ꯑꯁ ꯎꯆꯦꯛꯁꯤꯗꯤ ꯐꯖꯩꯌꯦ ꯄꯨꯂꯞ ꯄꯥꯏꯈ꯭ꯔꯦ ꯑꯗꯣ ꯈꯔ ꯀꯦꯟꯖꯔꯒꯁꯨ ꯑꯗꯨꯝ ꯈꯔꯕꯨ ꯄꯥꯜꯂꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯌꯦꯡꯁꯦ ꯄꯥꯟꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥꯅ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯦꯛ ꯍꯋꯥꯏꯖꯥꯔ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯂꯣꯟꯗꯣꯏꯅꯣ ꯍꯋꯥꯏꯖꯥꯔ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄ ꯃꯤ ꯐꯅꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ INAꯒꯤ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗ ꯍꯥꯏꯗꯤ ꯒꯦꯠ ꯅꯝꯕꯔ 2ꯒꯤꯗꯨꯗ ꯀꯩꯅꯣ ꯇꯧꯅꯤ ꯍꯋꯥꯏꯖꯥꯔ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯁꯨꯝ ꯃꯌꯥꯝꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯗꯦꯕꯀꯣ ꯀꯩꯅꯣ ꯃꯥꯒꯤ ꯃꯌꯣꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗ ꯍꯥꯞꯄꯦꯗꯅ ꯀꯟꯇꯦꯅꯔꯗ ꯍꯥꯞꯄꯦꯗꯅꯀꯣ ꯑꯗꯣ ꯀꯟꯇꯦꯅꯔꯗꯣ 10ꯃꯨꯛꯇꯅꯤ ꯌꯣꯟꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯆꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯄꯨꯡ 7:30ꯗꯩꯅ 8:30ꯐꯥꯎ ꯃꯅꯨꯡꯗ ꯂꯥꯛꯄꯤꯔꯣ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯊꯦꯡꯅꯕ ꯀꯥꯡꯕꯨꯅ ꯂꯧꯈ꯭ꯔꯗꯤ ꯑꯃꯨꯛ ꯊꯦꯡꯅ ꯂꯥꯛꯄ ꯀꯥꯡꯕꯨꯗꯣ ꯑꯃꯨꯛ ꯐꯪꯍꯧꯔꯣই ꯑꯗꯨꯗꯨꯅ ꯄꯨꯡ 6:30ꯗꯩꯅ 8:30ꯐꯥꯎ ꯃꯅꯨꯡꯗꯨꯗ ꯉꯟꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ 6:30ꯗꯒꯤ ꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ 8:30ꯐꯥꯎ ꯂꯩꯖꯒꯦ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯤꯕꯁꯤꯡꯗꯣ ꯂꯥꯛꯑꯒ ꯍꯋꯥꯏꯖꯥꯔ ꯂꯧꯕꯤꯔꯕ ꯌꯥꯅꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯍꯋꯥꯏꯖꯥꯔꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯑꯣꯡ ꯌꯦꯡꯒꯦ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯑꯗꯨꯐꯔꯛ ꯇꯥꯗꯧ ꯑꯣꯏꯔꯒꯅ ꯁꯟꯗꯦ ꯑꯃ ꯀꯥꯜꯂꯒ ꯁꯟꯗꯦ ꯑꯃꯃꯝꯗ ꯁꯨꯝ ꯌꯣꯟꯕ ꯑꯃ ꯀꯥꯜꯂꯒ ꯑꯃ ꯍꯥꯏꯅ ꯍꯥꯏꯗꯤ ꯊꯥ ꯑꯃꯗ ꯁꯟꯗꯦ 2-3ꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨ 3ꯒꯨꯝꯕꯗꯨꯗ 2ꯔꯛꯀꯨꯝꯕ ꯊꯥꯕ ꯍꯥꯏꯗꯤ ꯑꯃꯨꯛ ꯀꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯇꯧꯁꯦ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯍꯥꯏꯗꯤ ꯂꯣꯟꯕ ꯍꯩꯕꯒꯤꯗꯤ ꯀꯩꯝꯇ ꯀꯥꯏꯗ꯭ꯔꯦꯀோ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯇꯣꯝꯗꯒ ꯂꯩꯕ ꯂꯣꯟꯕꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯆꯥꯅꯤꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤꯗꯅ ꯑꯗꯣ ꯃꯣꯏꯒꯤꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤꯗꯨꯗꯤ ꯑꯃꯨꯛ ꯃꯤꯗꯣ ꯂꯧꯕꯗꯣ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯞꯇꯥ ꯑꯃꯃꯝ ꯀꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯇꯧꯖꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦꯕ ꯍꯟꯗꯛꯀꯤ ꯁꯟꯗꯦꯁꯦ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯂꯣꯜꯂꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯌꯦꯡꯁꯦ ꯂꯥꯛꯄꯤꯔꯣ ꯄꯨꯡ 6:30ꯗꯒꯤꯅ 8:30 ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ INA ꯃꯥꯔꯀꯦꯠ ꯃꯦꯇ꯭ꯔꯣ ꯒꯦꯠ ꯅꯝꯕꯔ 2ꯒꯤꯗꯨꯗ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯕꯗ ꯌꯦꯟꯗꯦꯝꯁꯦ ꯁꯤ ꯅꯤꯡꯊꯝꯊꯥ ꯌꯧꯔꯝꯅ ꯁꯨꯝ ꯄꯤꯛꯁꯜꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯣ ꯌꯦꯟꯗꯦꯝꯁꯨ ꯁꯨم ꯄꯤꯛꯁꯜꯂ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯌꯦꯟꯗꯦꯝ ꯆꯥꯔꯥꯁꯨ ꯀꯩꯅꯣꯁꯨ ꯌꯦꯟꯗꯦꯝꯁꯨ ꯀꯩꯅꯣ ꯃꯄꯨꯟ 5-6ꯇꯪ ꯊꯥꯗꯣꯛꯀꯦ ꯌꯥꯝꯗꯕꯤꯗ ꯍꯥꯏꯗꯤ ꯈꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯧꯍꯜꯂ ꯊꯝꯒꯦ ꯑꯗꯨꯒ ꯄꯥꯝꯕꯤ 5-10ꯗꯤ ꯐꯨꯛꯇꯠꯀꯦꯅ ꯈꯜꯂꯦ ꯑꯇꯩ ꯄꯣꯠ ꯁꯨꯝ ꯑꯃꯨꯛ ꯊꯥꯅꯕ ꯍꯥꯏꯗꯤ ꯁꯤꯗ ꯅꯤꯡꯊꯝꯊꯥ ꯌꯧꯔꯕꯅꯤꯅ ꯌꯦꯟꯗꯦꯝꯁꯦ ꯄꯤꯛꯁꯟꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯌꯦꯟꯗꯦꯝ ꯈꯤꯇꯪ ꯑꯃꯒ ꯑꯇꯩꯗꯤ ꯄꯣꯠ ꯌꯥꯎꯗꯦ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯈꯤꯇꯪ ꯑꯃꯒ ꯇꯨꯅꯤꯡꯈꯣꯛꯁꯦ ꯅꯍꯥꯟ ꯐꯅꯌꯥꯝ ꯐꯣꯏꯗꯠꯂ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝꯗꯕꯤꯗ ꯇꯨꯅꯤꯡꯈꯣꯛ ꯈꯤꯇꯪ ꯑꯃꯒ ꯊꯥꯗꯣꯛꯑꯒꯦ ꯇꯨꯅꯤꯡꯈꯣꯛꯁꯤꯅꯦ ꯌꯦꯟꯗꯦꯝꯁꯤꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯍꯋꯥꯏꯖꯥꯔꯒ ꯑꯗꯨ ꯈꯛꯇꯪ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯃꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯅꯥꯀꯨꯞꯄꯤꯗꯤ ꯌꯥꯝ ꯄꯥꯝꯅꯕꯅꯦꯕ ꯑꯗꯨ ꯅꯥꯀꯨꯞꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯃꯦ ꯆꯥꯕꯒꯤ ꯑꯗꯒꯤ ꯃꯤ ꯑꯇꯣꯞꯄꯅꯁꯨ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤꯁꯦ ꯑꯁꯦꯡꯕꯁꯨ ꯑꯣꯏꯔꯦ ꯐ꯭ꯔꯦꯁꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨ ꯁꯤ ꯃꯔꯨꯒ ꯂꯣꯛꯑꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯍꯥꯏꯗꯤꯈꯔ ꯃꯄꯨꯟ ꯃꯆꯥ 1-2ꯒ ꯊꯣꯛꯄ ꯍꯟꯗꯛꯀꯤꯗꯤꯐꯔꯛ ꯇꯥꯔꯅꯤ ꯃꯔꯨ ꯂꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯃꯔꯨ ꯂꯣꯛꯑꯕ ꯃꯇꯨꯡꯗ ꯅꯪꯍꯧꯕ꯭ꯔꯥ ꯌꯦꯡꯒꯦ ꯋꯤꯟꯇꯔꯗꯕꯨꯗꯤ ꯄꯤꯛꯁꯟꯕꯅꯦꯕꯀꯣ ꯅꯥꯀꯨꯞꯄꯤꯁꯦ ꯑꯗꯣ ꯌꯦꯡꯒꯦ ꯃꯔꯨ ꯂꯣꯛꯄꯁꯦ ꯍꯟꯗꯛ ꯃꯇꯝ ꯌꯥꯝ ꯀꯨꯏ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯦ ꯁꯧꯒ꯭ꯔꯤꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤನ ꯁꯧꯒ꯭ꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗꯒꯤ ꯁꯤꯂꯣ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯃꯆꯥ 2ꯁꯤ ꯈꯛꯇꯅꯤ ꯍꯧꯔꯤꯁꯦ ꯑꯁꯤꯁꯨ ꯃꯅꯥ ꯄꯥꯟ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯃꯟꯗꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯇꯥꯏꯅꯕꯒꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯃꯌꯥꯝ ꯍꯌꯦꯡꯗꯣ ꯂꯥꯛꯄꯤꯔꯣ ꯄꯨꯡ 6:30ꯗꯒꯤꯅ 8:30ꯐꯥꯎ ꯃꯅꯨꯡꯗ ꯍꯋꯥꯏꯖꯥꯔ ꯄꯥꯝꯕꯤꯕꯁꯤꯡꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ
ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯁꯤꯒꯤ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛꯁꯤ ꯁꯨꯝ ꯁꯤꯡꯖꯨꯒꯨꯝꯕ ꯆꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ. ꯍꯌꯦꯡ ꯊꯣꯛꯂꯛꯄꯗꯨꯗ ꯃꯄꯨꯟ ꯀꯩꯅꯣ ꯄꯦꯀꯦꯠ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯄꯛꯅꯕ. ꯆꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯍꯦꯛꯂꯛꯑꯣꯏꯀꯣ. ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯁꯨꯝ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯔꯒꯗꯤ ꯃꯄꯨꯟ ꯃꯆꯥ ꯀꯩꯅꯣ ꯄꯦꯀꯦꯠ ꯃꯆꯥ ꯑꯃꯇꯪ ꯍꯦꯛꯄ ꯌꯥꯅꯤ. ꯑꯗꯣ ꯃꯌꯥꯝ ꯐꯔꯦ, ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯔꯨ ꯑꯣꯏꯅ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣꯗꯨꯒꯤ ꯂꯣꯟꯕꯗꯨꯒꯤ ꯑꯩꯅ ꯍꯥꯏꯖꯔꯛꯄꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯔꯁꯤꯀꯣ.